Kakching Dist ki palel ka thangna lai Tengnoupal Dist ki Molnoi Kuki khulda bom pokhai bi thodokta masin manau yauna angang ahum sokle hodog adu ngasi nungtil punga makhara helakpat da thokhibani hairi solo wangang sing adudi ngam kunmang haukip sahi nifan apopalai kitaba haukolen haukip hemga ho vaite sahi tara apokpa dauthang baite mari mahaki hek popine ba manau nupa Zamgun say vaite sahi nipani tadokasi matha ni pactu samga pauda solaba ngang ahummak palela laiba 26 sector Assam Rifles camp laiba hospital lak pukatuna kan mong dalayeng sathari makhoi ahum masing manungda amadi fibam luna lai hairi hauju phabi koina bom adu kamdong na fokai khibno haibe gi sapsaba pau pham ngamdrabasu 51 mortar shell gi ariba bom adu angang sing aduna paiduna saneru budigi khanghaudana pokhai rakhibo oiramba yai haina panari haudogasi matha na Tengnoupal police amadi 21 Assam Rifles ki personnel sing mafam adu da hak thengna klaktuna yangsin makaloina na haudogasi matha da thijin basa hokre hairi